ama di loi ne loi si se sina mamang sina maning ko color ka se ha pe ba to je semana ulu ta sali ko se ko ma ke ke nhà một trăm xíu cũng gặp bạn rồi đấy flashlight thằng đấy qua đây tay lố là nó mèo tầng đấy không ăn một cái uống rồi một lần được xuống đồ không phải là trà đi lên nào tao bảo con lố là đấy không ăn hello mèo đồ chị sẽ good morning đi hai rồi ai đi vlog của nó mà good morning đây không đi rồi nó sẽ đi good evening hai là cái good afternoon hai rồi là mèo cũng anh đi mà khai thẳng rồi đấy mà sẽ sang school đây lạc đi adom cha sananga haide akoi mamja thongna leile macha the bisana jamba taw na koi di phaja taw re pa mo ko lep taw se mana sai di ade khirki ma room se parda ge banang se ga changa ga ne sana le ri mo pim hello ni se ke bi se se wa nga se hello taw se hello my prima hello tao rồi này hello तो मैं आपने से युक्त ये ब्लॉग से तल्ले में आप लोग मामा तो उन्होंने फोन रखा था वाली साला सुन मतलब ले ना सीधी ब्लॉग से तो निंग द बनी तो सो तो सल्ले को तो एक सी को कई तो ये तो मतलब सुना जो हलानी तो मैं से macha thoi bi gi keno ma gi sorter do na si di loi ra ni ko ai loi sandro bani aba se na si di makut ama di loi re doi si se sina mama sina maning ko color ga se ha pe ba to je usmane ulu ta sali usi fola phania ba no chingan do na si di loi ra ni loi đấy do makut se chi ka ti ho re do ayuk tei to ra di loi ra dani do ina tan na le re do loi sal la ni ko je sum to ing na si ko ma ta sana la ga cái ngay nó sẽ gọi ô mai thì mà lẽ bài bị đi sẽ lẽ bài bị đi cây đúng ngay đó ăn thương lâu cây đó đó tài đinh đâu rồi tài đinh đâu rồi tài đinh good girl tài đinh hay quá nha clapping đâu rồi clapping đâu rồi tài đinh tạt châu hay rồi tachou haning dere mi tachou papa mama hai bani se ado macha sana la ro lake
ꯁꯅꯥꯒꯤ ꯃꯝ ꯇꯣꯠꯄꯤꯔꯦ ꯏꯔꯣꯝꯕꯒ ꯄꯥꯄꯣꯔꯒ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯈꯔ ꯆꯠꯊꯣꯛꯀꯣ ꯅꯪꯗꯤ ꯇꯤꯜꯍꯧꯁꯨ ꯆꯥꯗꯦ ꯃꯃꯥꯅ ꯂꯣꯏ ꯈꯪꯗꯣꯛꯑꯦ ꯆꯠꯊꯣꯛ ꯆꯥꯊꯣꯛ ꯃꯌꯥꯝ ꯃꯆꯠꯁꯅꯥꯁꯨ ꯆꯥꯛ ꯆꯥꯔꯤ ꯑꯩ ꯐꯝꯃꯤ ꯃꯅꯥꯛꯇ ꯑꯗꯣ ꯃꯥꯗꯤꯅꯦ ꯑꯉꯧꯕꯁꯨ ꯆꯥꯗꯦ ꯑꯗꯨꯒꯗꯤ ꯁꯥꯕ꯭ꯔꯣ ꯌꯥꯝꯅ ꯑꯌꯤꯡꯕ ꯍꯥꯞꯄꯛꯀꯦꯅꯦ ꯑꯗꯣ ꯑꯉꯧꯕꯁꯨ ꯆꯥꯗꯦ ꯃꯥꯗꯤ ꯃꯊꯦꯜꯗ ꯉꯥ ꯕꯖꯥꯔꯁꯨ ꯆꯥꯗꯦ ꯉꯥꯁꯨ ꯆꯥꯗꯦ ꯆꯤꯛꯀꯟꯗꯅꯤ ꯃꯥ ꯈꯔ ꯆꯥꯏꯁꯦ ꯑꯗꯨꯅ ꯄꯥꯄꯣꯔꯒ ꯆꯥꯛꯁꯤꯁꯨ ꯇꯤꯜꯍꯧ ꯀꯩꯀꯥ ꯂꯣꯏ ꯈꯟꯗꯣꯛꯇꯕ ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯗꯣꯏꯕ ꯁꯤꯠ ꯅꯥꯟꯅ ꯆꯥꯔꯤꯗꯣ ꯃꯌꯥꯝ ꯂꯣꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇ ꯂꯣꯏꯁꯤꯜꯂꯤꯅꯤꯀꯣ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯠꯂꯒꯦꯀꯣ ꯁꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯩꯔꯦ ꯁꯤꯅ ꯕꯦꯛꯀ ꯁꯤꯅ ꯐ꯭ꯔꯣꯟꯠꯀꯀꯣ ꯐꯣꯠꯂꯒ ꯑꯣꯏꯅ ꯎꯜꯂꯛꯑꯒꯦ ꯌꯦꯡꯁꯤ ꯃꯆꯥ ꯊꯣꯏꯕꯤ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯣ ꯃꯥ ꯑꯩ ꯐꯣꯠ ꯂꯣꯏꯔꯛꯄꯗ ꯃꯥ ꯍꯧꯒꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯂꯤꯠꯂꯒꯁꯨ ꯎꯜꯂꯛꯀꯦ ꯃꯌꯥꯝ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯍꯧꯒꯠꯂꯛꯀꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯨꯗꯥꯝꯁꯦ ꯂꯧꯊꯣꯛꯑꯒꯦ ꯁꯤꯁꯦ ꯂꯥꯡꯊꯥꯒꯤ ꯐꯨꯔꯤꯠꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯕꯣꯇꯝꯁꯦ ꯑꯍꯨꯝꯒ ꯄꯥꯟꯁꯤꯜꯂꯦ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯒꯦ ꯃꯣꯕꯥꯏꯜꯗ ꯀꯌꯥ ꯐꯖꯗ꯭ꯔꯦꯀꯣ ꯃꯆꯨꯁꯦ ꯗꯣꯔꯤꯌꯦꯜꯗꯗꯤ ꯁꯨꯝ ꯐꯖꯩ ꯃꯇꯧ ꯃꯥꯜꯂꯕ ꯃꯌꯥꯝ ꯀꯣꯂꯔ ꯍꯥꯞꯄꯁꯦ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝ ꯂꯣꯜꯂꯤꯅꯤ ꯂꯤꯠꯂ ꯎꯜꯂꯛꯑꯒꯦ ꯃꯆꯥ ꯊꯣꯏꯕꯤꯗ ꯃꯆꯥ ꯁꯣꯇꯔꯁꯦ ꯈꯛꯇꯪꯗꯤ ꯆꯥꯎꯔꯦꯀꯣ ꯃꯌꯥꯝ ꯈꯔ ꯆꯥꯎꯕꯅꯗꯤ ꯐꯩ ꯈꯔ ꯀꯨꯏꯅ ꯆꯥꯅꯕ ꯑꯩꯌꯥ ꯄꯛꯆꯩꯌꯦ ꯑꯩꯃ ꯀꯦꯃꯦꯔꯥꯁꯦ ꯅꯨꯡꯗꯥꯡꯅꯤꯅ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯊꯣꯏꯕꯤꯁꯤꯒ ꯌꯦꯡꯉꯣ ꯍꯔꯥꯎꯕꯤ ꯁꯤ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛ ꯑꯗꯣ ꯃꯆꯥꯁꯨ ꯁꯥꯟꯅꯔꯨꯅ ꯍꯜꯂꯛꯑꯦꯕ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯥꯟꯅꯍꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯃꯥꯡꯒꯗ ꯁꯤꯖꯜꯂꯒ ꯙꯨꯞ ꯊꯥꯗꯣꯛꯑꯅꯤꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯡꯕꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯇ ꯀꯦꯃꯦꯔꯥꯁꯦ ꯁꯣꯝꯗꯩ ꯉꯥꯜꯂꯦꯀꯣ ꯈꯔ ꯁꯦꯡꯉꯦ ꯑꯗꯣ ꯁꯣꯔꯇꯔ ꯃꯆꯨꯁꯤꯁꯨ ꯐꯖꯔꯦ ꯃꯆꯥ ꯊꯣꯏ ꯂꯥꯏꯔꯤꯛ ꯏꯊꯣꯔꯛꯑꯣ ꯍꯣꯝꯋꯥꯔꯛ ꯏꯊꯣꯔꯛꯑꯣ ꯐꯖꯅ ꯎꯠꯀꯦ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯁꯦꯠ ꯑꯣꯏꯔꯦ ꯀꯦꯞꯀꯀꯣ ꯈꯣꯡꯒ꯭ꯔꯥꯎꯒ ꯌꯥꯎꯔꯝꯕꯅꯤ ꯋꯥꯔꯦ ꯑꯇꯩ ꯂꯣꯜꯂꯔꯣꯏ ꯃꯌꯥꯝ ꯇꯜꯂꯦ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯑꯣꯏꯔꯣꯏꯕ ꯂꯪꯗꯨꯁꯨ ꯑꯗꯣ ꯃꯐꯝ ꯐꯔꯛ ꯆꯥꯅꯤ ꯂꯩꯅ ꯇꯥꯕ ꯑꯃ ꯑꯗꯨꯅ ꯂꯣꯜꯂꯔꯣꯏ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯗꯁꯥ ꯑꯃ ꯃꯦꯆꯤꯡ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯗꯣ ꯁꯣꯛꯁꯇꯤ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯦꯠꯅꯔꯅꯤꯀꯣ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯂꯣꯟꯅ ꯈꯣꯠꯅ ꯑꯉꯥꯡꯁꯤꯡꯒ ꯁꯦꯠꯍꯟꯕꯁꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯔꯥ ꯇꯝꯂꯒ ꯀꯥꯏꯗ ꯍꯩꯔꯨꯕꯒ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯨꯝ ꯍꯩꯅꯤꯡꯕ ꯐꯣꯟꯗ ꯌꯦꯡꯉꯒ ꯍꯩꯔꯤ ꯅꯠꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯩꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯎꯠꯂꯛꯀꯦꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯀꯦꯞ ꯀꯩꯀꯥ ꯂꯣꯏꯅ ꯑꯩ ꯃꯌꯥꯝ ꯂꯣꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯅꯥꯝꯗꯩꯁꯨ ꯇꯝꯃꯨꯗꯦ ꯃꯌꯥꯝ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉ ꯂꯣꯏ ꯂꯣꯟꯖꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯁꯟꯗꯥꯒꯤ ꯃꯇꯝꯅꯤꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯤ ꯃꯌꯥꯝ ꯑꯁꯤꯒ ꯃꯄꯥ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯅ ꯆꯤꯛꯀꯟꯁꯦ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯦ ꯃꯥ ꯁꯨꯝ ꯊꯣꯡꯍꯜꯂꯦ ꯑꯩꯅ ꯔꯦꯁꯤꯄꯤ ꯐꯖꯅ ꯎꯠꯂꯛꯀꯦ ꯇꯧꯕ ꯂꯧꯗꯔꯦ ꯁꯤꯅ ꯕꯥꯁꯃꯇꯤ ꯔꯥꯏꯁꯅꯦꯕ ꯀꯦꯟꯇꯤꯟꯗꯩ ꯃꯥꯅ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯆꯥꯅ ꯌꯦꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯅ ꯑꯗꯣ ꯉꯁꯤ ꯊꯣꯡꯉꯅꯤ ꯑꯗꯣ ꯁꯤꯗꯅ ꯃꯄꯥꯟꯗ ꯃꯩ ꯍꯧꯒꯠꯂꯦ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯃꯆꯥ ꯊꯣꯏꯕꯤꯅ ꯋꯥꯀꯔ ꯍꯥꯞꯆꯤꯜꯂꯦ ꯁꯨꯃꯥꯏꯅ ꯃꯆꯨꯉꯤ ꯍꯔꯥꯎꯔꯤꯁꯦ ꯃꯆꯥ ꯊꯣꯏꯕꯤ ꯃꯆꯥ ꯁꯅꯥꯁꯨꯁꯤꯒ ꯐꯝꯍꯜꯂ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯦꯕꯀꯣ ꯑꯩ ꯃꯅꯥꯛꯇ ꯃꯩ ꯇꯤꯛ
ꯁꯤꯗꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯪꯉꯦꯕ ꯌꯥꯝꯅ ꯁꯤꯗꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯩꯁꯤꯅ ꯇꯤꯛꯄꯁꯦ ꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯔꯦꯕ ꯌꯥꯝꯅ ꯏꯪꯁꯜꯂꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯩ ꯇꯤꯛꯑꯒ ꯁꯤꯗ ꯁꯨꯝ ꯏꯇꯩ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯅ ꯆꯥꯛ ꯆꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯦꯀꯣ ꯁꯟꯗꯥ ꯃꯇꯝꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯅꯔꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ